ngase phong ki batungan tungan Manipuri si phong singdagi maroebi I pausing myamna thamjigi ahanbada sanalaiba pauksirigi khonga saraga ukal na sinduna taraga nithurak suba mera mipha miyoisa kyana saruk yaduna pangdokre isagi phurup kanjana thabak paikachabada atopana warofum thokte minister maitai phurupna sondakhibada Manipur gi apunba saktam masetana kaikhigani umanglai kanba apun malup ukalna umanglai haraubigi matana pangthokpa taragani suba meramifam Manipuri wangmada khundaribu umanglai harauba mafam singi lai committee gi mute amadi lamdamasigi lairiba umanglai haraupam singi lai committee gi mute kyana saruk yaduna ngasi palace compound leba city convention center pangthokre thoramgi atoiba mitunglen oina saruk yakiba Manipuri minister nongthomam beren hai lamdamasigi apun bigi saktamasi maitai phurupna hek sondakhiba matamda maset tana kaigani maramaduna phurup asi mapangal kanna lehanana akhoi khudimona honamina basangi isagi phurup asi bu kanjana bu honabada paikhalakpa thabak singda atopa phurup singna warapum thokte isagi phurup kanana bu honabada aikoina kanagumba amatada su ayet apan piruidabani sondakhigadawraba maitai phurup asi kanana honabada lamdamasigi miyoi khudingmaki thaudang yamna sawi phurup asigi tungda lakadaba lambi sing yengba matam mamna ui maramaduna lamdamasigi yaifanabagi damak thabak tawbiriba civil society organization singnasu khunai asida oiriba phibam sing yamna kupna nainaduna yengbiyu isagi lamdamasida mitop amagumna satningba mafamna satpa ngamdabagi phibamda lairiba si yamna lebak thibani asuk luraba phibam amada lairaba matamsida aikoi maselgi marakta hunnabagi thabak leptaba asisu khwaidigi hena khudong thingai oi haiki maana hai phurup asi hauji ngak yauna putharaba matamni maikei khudimak yengba matamna awaba ngak to oiri hauji paliba lenga asidi leba asi pukanabagi damak maikei kyadigi akanma sapu laklabasu sabsana thengnanabagi phirep amaga loinana lairibani isa hana seksina tasinba ngamdringaida atopa phurup sing karamna tasinba ngamgani sak udaba force kyana lamdamasigi yellow phurup sing manganabagi damak tungan ba lalong sing sa tharap loi hainingai leti aigegi yumda lairiba isa nupi sing seksina senabagi tangai fadabalai phurup ama kanana bu honabada nupi singi asoba thaudang lai lamdamasigi sanurakya mitop singna khudum chanchinuna yanchinana ba imari sing puthorakli lamdamasigi na kyan mayai ka badrak singna laisurakli ba sisu kupna yengsinbigi matam oiri haiduna palibelenga sina war on drug laukthokuna thabak thorakpani hairi mem tendakna memna thamjage atopa pawmana merakhong mothakta sagadaba thong ore uim tamkhre gobidas central agency kharana Manipur bulan uhonana bohonari Manipur lambi thong sembagi thabak suriba central agency kharana Manipur thabak suba matamda compensation yamna lawbugum uhanduna sentana Manipur bulan uhonana bohonaba yauri haina works minister ke gobidas na phongdokre namboldagi hyang thang taba interdistrict rota merakhong torel mathakta nauna sagadaba RCC thong ama orek yum tambagi thoramda chief guest oina saruk yakhiba minister gobidas na hai Didim lambi state asigi yamna maruheba Bishnupur Susampur district asi samnahanna lambi amoiribani lambi asi NSIDCL na paina bokhona badigi state public works department na paina bokhona bani yamna ngaklibadi lambi asi siamada lupa crore samriga yang hikatur rom sangani panari adubu lamma masum standing property sigi compensation pibida lupa crore lising amaga samaga humpuga mari rom sangani haina phalama thangalama thingnaki Piba masi ubada Center ki Minister of Road Transport and Highways na masi oirabadi lambi sema ngamlaroi heraki loinana lambi asigi sanction asi kakathlagani haina phongdok palaki lambi asi pakthokpa sokadaba lamamadi atagi compensation pibada lupa crore lising amaga samaga humpuga mari rom sangani hairibasi kanana Otpe estimate no haina hanglubadagi madugi file adu tha ahumlom fare puthoraktaba maramasina sigumba central agency khrana Manipur bulan ohonana bohonarabra haibigi singnaba lei haiki lamdamasida lambi thong sembagi thabakta compensation sauna lawi haib unaba honaba khangbu amasu yaurabra haibigi singnaba leiri kumja English singa samapan humdragani thudigi hausu pawda public works department lupa crore lising samagi liabilities leiri Department asida lairiba liability singa si puba thang ngamlaroidaba mongda lairambasina lupa crore sanipanga humfuga nipanga thabak kaksathibagi court lairibani kumja English singa ni taragi March kuntraga mate fawda lairiba liability singa du contractor singa masagi mari lenaba document sing puraklaga claim tawradrabadi madugi senpa madu claim tawba yaroi haina numit taraga manganigi matam pi khibeleki
lambi sembagi senpam si global funding agency digi sentang lautharaga PPP model semgana bakhana balaide hansu pausna makatana fongdorokli mangna hai Manipur kilometer kungamanga sangba elevated highway ama sagana plan tauri highway singa sigi manungda mantri pukhidagi horaga amana Kanchipur laidiba MU mamangna duga atopa maduna Imphal airport gate tagani masina city area da mi sinba hanthangani haikenesu pausna fongdorakli atopa pawmana cyclone section tharang lakhanaba khangalakre Bay of Bengal digi awanung poktamno humlakliba cyclone Sitrangna omang ta thualakadaba kaya dugi section tharang lakhanaba Indian Meteorological Department gi cyclone warning division gi scientist C Surendra Pratap na Manipur gi chief secretary da ayib sirol amangasi tharaktuna khangalakre hairi IMDb ki mekedigi Andaman Nicobar West Bengals Odisha Assam Meghalaya Nagaland Mizoram Manipur Tripura Arunachal Pradesh Andhra Pradesh Tamil Nadu amasum Puducherry gi chief secretary sing thaba sirol asina hai Bay of Bengal gi is central region depression oina pungda kilometer taraga tret ki sang sitlamba nungsit adu hokiba pung taruk longi mamangdigi akanba nonglei nungsit ama oina humdorakle cyclone si lakliba pung taraga nithoi sigi manungda central Bay of Bengals lan thokduna north east tamna humlakpai oithopalei hairiba cyclone sina maram oiduna awang nongpok ki lamdamda thasiki kunga mari digi mayai oirap kan nong surabe yai masigi matung thasiki kunga manga masu kunga trupta yam akan nong surapa yai masidasu West Bengal amasum Odisha gi saruk singa thasiki kunga humdoi digi mayai oirap kan ba nonglei nungsit laktuna thasiki kunga mari amasum kunga manga dagi di akan ba nonglei nungsit oiraktuna amang atakya marum thogalakpai oithopalei Nonglei nungsit asina maram oiduna samudra khongbal da laidibasingna ahenma section thrang laukhatnaba madi sapagadaba maphamsingda lehananaba khangalakli loinana hairiba Bay of Bengal gi samudra sida laidiba ngami singsu athuba matamda kangphal halaknanaba sirol asina khangalakli West Bengal amadi Odisha gi oinadi makoi gi state lengak singna akanma section thrang laukhatuna emergency service da laidiba miyoi singi suti phawba kakhiba laikhrabani loinana khudong thiningai oiba mafam singda leiba miyoi sing sapagadaba mafam sing yenglaga hongdo hankrabani hairenesu paushna makhatana palakli atopa pawmana Kohima phawraga gari satpa thingani National Highway number 2 gi Kohima dagi mau phawb gi lambi gi saru asi yamna hena phibam phataba maramna lambi si semna bagi dama thasigi kunga taruk ki ayuk pung taruk tagi nungthul pung mari phawba thingani haina Southern Angami Public Organization sapona khangalakli organization asigi general secretary Soilun Pusona Thatoropa Sirolamana Hai Lambi Sigi Pibam Yamna Pataba Maramna Itatatana Aso Apan Mishimina Mayunari Maramisna Southern Angami Public Organization Amadi Lambi Sigi Nak Yet Kundari Kunjasina Punohona Minaduna Thasigi Kungatarut Lambi Semagi Tabak Satagani Masida local amadi atop state ki truck amasum tanker thauri bisingna mapung phana sogat piu loinana Fezma sek getigi kuzuma village phawgi lambi gi nagyeta gari khambasu athingba laigani haina su sirolosina makhatari atopa pawmana accident miyoema thauri yanduna ama sikre Namal police station kurma tuwan maphamande thokpa thawdu oina accident da laisabi mamadi thauri yanbada mau naha ama puna miyoeni sire police tagi phangba Namal police station konba Imphal tidim lamigi malong oil pump mapar ngase yuk pung taruk minute taraga mangaram taba matamda saka ani panma gari masa Honda Activa ama Sentro car ama thumjinabada gari masa adubu thorak palai sabi ma thina sokodagi lekanaba ngamdana siri laikhidraba lai sabi tugi maming pebam Ranjita se kunthraga mapan apok palai khidraba Dananjoy kawi ulau maya lekai degini ma North AOC da leiba Ras Ministry da nurse oibani ma ngasi ayuk pung taruk makhai dagi duty leibidagi nangnanaba registration number yaudaba Honda Activa ma thagolakpada Imphalomdagi Nambol tamna sa tharakpa Centro car registration number MN01AZ6058 asiga thomjinabada thina sokpadagi kudakta mahak thabak tawriba Ras Ministry da pukhatuna lekanaki adobo lekanaba ngamdana laikhidabani haidi thawdo aduga mari lainana Nambol police station case ma lokholaga ma ke asi baksang adunga si rims ki mok postmortem taraba matung imung munungi miyoisina kusina kre haidi Amaramda Nambol police station konba oina mamang laikai mauna ama ngarang ayuk pung mapan minute taraga mangaram taba matamda mayumdagi
sak sangna thauri yalambadagi sire laikhidraba mauna adugi maming naurim ongbi naubi sei kungamanga mapuroi en angoksana kawi ma ngarang ayuki pungpham aduda sak sangna thauri yalaga leramba imung manungi miyoisina kudakta lautharaga CIC nambol pukatki adu CIC yaubuda sina purakli haina doctor na khangalaki hairi thaudo aduga mari lainana nambol police station na case ma lokhat pagaloina ma ke asibaksa ngado ngasi rims ki mok postmortem tawraba matung imung manungi miyoisingda kushina kresu hairi makasa tharak poina hoyelan pawrige topa maroibi ipawksum myamra tentak na thamjage protected forest village siptarana encroach tawi haibigi sokos notice National Commission for Scheduled Tribes na secretary yauna official mangara notice pirakle haidi Tairen pokpi Tamelong paring daliba Manipur gi protected forest ki area sina tungan wasingi khul taragi sip singna aran mamongda encroach tokshile ba wakarama National Commission for Scheduled Tribe NCSD da pishilubudigi commission sina Manipur lega ki sip secretary yauna makok tongbu official mangada notice ama pirakhiba loinana numit taraga mangani ki manungda wakat asiga mari leinaba actors and information sing piraknaba khangalakre hairi National Commission for Scheduled Tribes ki makedigi notice adu commissioner sigi deputy director SP Minano khuyek piduna tha sigi taraga nithu te pirakhibu haidi notice adu gi number na F number NC ST DEB 802 MN1 2022 ESDW ni haidi notice adu Manipulenga ki principal chief conservative of forest headquarters Sanjen Thongda Dr. Aditya Kumar Joshi Chief Secretary Dr. Rajesh Kumar CS Bobo Deputy Secretary Revenue Dr. Rebecca Soibam Sanu Division and Forest Officer Bishnupur Forest Division amasung Kangbokpi District Magistrate Oiriba Deputy Commissioner Kengagu Zoringla the address tawduna pirakpani hairi aduga notice asina phongdorakpagi matunginati National Commission for Scheduled Tribe Ayuba sirol pisinduna wakalakliba miyoidugi mamingna Ongkhojang Haukip amasung ma kaloina ba miyoisingi ma Kangpokpi District ki Saitu Subdivision gi Sadar Hills BS ki lamjing post ki manungsana leiba Maringtongwa village ki Sip Scotland Peres ni hairi ma ki wakat adu Bishnupur District ki Division and Forest Officer ni issue tawba sokos notice memo number 1 16/2019 DFOB ga mari lainana pishilakhibani hairi Maramasina Bishnupur District ki Divisional Forest Officer ki mekaidigi Tairen Pokpi Tamelong Protected Forest ta encroacher sing oiri haiduna maral siri bisingi kul taragi sip sing da piriba sokos notice asiga mari lainana karikara mathabak lokholabagi hairaduna hanglakibani aduga Dongkhojang Haukip amasu maka loina ba miyoy singi representation aduna mamang thagi mapanda National Commission for Scheduled Tribes sida bishilakibani hairi maramisina commission gi mekaidigi matters gi matangda constitution gi article 338A na piba provision gi matungina investigation inquiry sathanaba thabak paikhatle haibaga loinana sokos notice issue tawkiba siga mari lainana lokhatpam tokma thabak sing lokhatkibagi factors and information sing adu notice asibu piragliba Manipur lenga ki makok tungbu official mangana notice asi phangma numitegi parga numit taraga mangani gi manungda ayibe sirul oina natraga na masamang natraga na atopa paw phawna bi yaba pambai ama sijinaduna commission da submit tawrakadabani haina su pawsna phungdorakli karigum commission gi mekai gi notice asi gi matung ina piriba numit taraga mangani gi matam asi gi manungda pakhum amata phangdrabadi commission gi mekai gi constitution gi article asina piba civil court power Sijinaduna official mangabo commission na masala na banatragana motsin mamiyoy ama tharaknaba sama noticing issue tawragani haibo waphamsu phongdorakle hairi loinana National Commission for Scheduled Tribe ki deputy director na thadurakhiba notice asigi copy amam commission na ibisirol pisinkiba Ongkhojang Haukip amasum Thanglong Kawi Khonglong anigi committee on protection of tribals area gi chairman Gauthaurel Gangmai da su pirakhi haiden su pausna makhatana phongdorakli Atopa Pawmana ST list Sanbiki demand Minister Amaga Sin Kumanadre Education Minister T.S. Basantu Kumanadi STDCM demand Maruoi Maram Sai Herakli Scheduled Tribe Demand Committee Manipur Sai Tarai Henbiki Mamang the Gimita Maitaibu Constitution gi Scheduled Tribe lista Salhangada Bani Haidon Sanchilaki Democratic Oipa Kongjang Singi Makatarapada Housing MLA Minister Singi Yumda Thomzenduna Dimanasipu Takshimba Memorandum Sing Matang Pishilakpada Masibu Lokshiliba MLA Minister Singi Makedigi Amaga Sinkum Manaraktaba Horakpadagi Dimanasiki Matan Langaki Arepa Pirema Light Ribera Habigi Wang Tolakle
Manipur ki yellow furup oiriba maitai bu Indian constitution ki schedule tribe ki lista salanduna yellow sakta mangak na bagi dama constitution ki ngaklau pinaba ASTDCM na tungan lup sing kusam naraga sangshilak diba thomjin khongjang gi ngasi marirak rakpada Nambol Assembly Constitution ki ulau dalaiba Education Minister Thanauzu Basant Kumar gi yumna thumjinduna memorandum pishalubada minister na talib demand si yamna maru oi maram saba dimani masamak suma pung pana soko lebo wapham fongdo rakre haidi memna tendak na thamjage atopa paw mana khoirambal kaithil singi maming sing numidang na suma pung phan unaba awat blab hapsin mangamdrabra photo si de uribe saktam Laimarel Sidabi Ima Kaitel Nungtil Amasum Numidangi Sakta Mama Aduga Pawibi Ima Kaitel Nungtil gi Sakta Mama Aduga Numidangi Sakta Mamani Malem gi lebak singi manung da nupi sing kaktana phamba khwai gi sawba masum amata ngai ba kaitel ma oiriba khoirambal kaitel gi tungan maming tholi ba kaitel sang ahung gi mathakta thariba maming singi manung da kaitel ani gi di ayuk amasum nungtil gi matam da mapung phana kaitel singa sigi maming miyam na uba phanglaga su Numit hek takhibadagidi kaithel anisiki maming sing miyamda ngalhanduna uhangadab electric bulb sing su nangandabadagi mapung phan ubang amhandre haina kaithel anisida potpham phamli binupi khara amasung kaithel anisida pot leiba lakliba miyoisina phongdok narakli Mauksaga manadana haujik pangthokodoriba Manipur gi khwaidagi sawba ningol sakauba kumai gi dama maikei kyadagi kumai sigamari leinaba phirol koli Arang araki lighting sing yaw na sana taknaba polam kya leiba laknariba miyoisina numidangi matamda kaithel sang anisigi asengba maming sing mapung phana ubang amdre phangdre hairi ningol sakobagi thoram khaktanatana mathang thari state sigi khwaidagi sawba Manipur Sangai Festival 2022 su numit tarani sukna pangthokadabana kaithel sang sing asibu festival sibu yengba lakpa miyoisingi miyeng sing sinpam oigadoribani manamisna numit hek takhibaga kaithel sang sing asigi maming sing mapung phana miyamna uwa phangdribasi thaudang karamba loisangna lawgadagi natragana Imphal Municipal Corporation na lawduna blab sakhiba natragana kaiduna amang ata thokiba yawrabasu mut sinjinduna ayuk amasum nungthilgi matamda ubagumna kaithel sang anisigi maming sing mapung phana uhanbigi thabak kanana tawgadagi haiba wangsu hangnarakli hari Makasa tarak poina to papamna Arunachal Pradesh ta kaikhiba helicopter ato Manipur gi UG group anina Kapthakhibani haiba wapham viral oirakre thasigi kunga mathur ayuk pung taraga minute ni fukom doirom tarakpada Arunachal Pradesh ki upper Siang district ki manung sanba meging village manakta leiba singi saruk amada Indian Army gi helicopter Rudra Advanced Life Helicopter ama kaikhiba thaudo do Manipur gi underground organization anina RPG amasum Mortar Sizinaduna Thugaikibani haiba wapham asi numidang wairamdagi hauraduna tuan social media gi platform sing da viral oiraki post aduda underground organization anidugi maming sing panmaga loinana organization sing adugi publicity gi maikei digi tuan ba pham sing puba miyo enigi maming amasu makhoi kuyek sing su yauraki adumainamak viral oirakiba wapham adubu phongdorakiba press release adugi UG organization anidugi manungdugi amagi oiba maming le thokpa press release oiramki adumainamak hairiba thaudo asi thokiba numittumaktada tholakpani haiba press release aduga mari leinana UG group anidugi maikedigidi makhoi goiba wapham sing amata phangmangamkide adumainamak viral oiraklibu wapham sing adubu phongdokiba akaknaba underground organization amagi press release oiramadagi pauksiyesina thasigi taraga mari da tholakiba UG group adugi press release ama hangatna check tawrubada thasigi taraga mari da tholakiba group asigi press release adugi number na 220011 oiraga ngasi numidangdagi viral oirakhiba masam thasigi kunga mathoida haibadi mamangi PR adu thokraba matung numit tare ni subada thokpani haidiba press release adugi PR number na 21007 oiramki Maramasina viral oiragdiba post adumak asumba UG group animaki maikeidigi tholakpa wapham oiramloi haibigi singnaba leki panma yabadi Arunachal Pradesh ki meging village manatka thokiba helicopter kaibigi thaudo oduda tonglakhiba Indian Army ki officer yauna puna personal manga lekhitabani makhoi manga makki hakchang singsu recover tabu ngamkhrabani thaudo odugi matangna Union Law Minister Kiran Rijijuna phawbama ki maikeidigi thamoi sona awaba phongdorakhiba laikhrabani aduga saliba thasigi mangadasu Arunachal Pradesh ki Tawang district ki mafam amada Indian Army ki helicopter titama Tawang district ki BTK water falls manakta kaibigi thaudo thoki thaudo adu helicopter adubu thawrakiba pilot lieutenants colonels saurab aruba phibam sokpadagi laikat naraba matungda laikidabani hanisu pawsina makhatana phongdorakli
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯩꯁꯥꯝꯊꯣꯡ ꯑꯃꯁꯨꯡ ꯌꯦ ꯁ꯭ꯀꯨꯜ ꯐꯥꯎꯅꯕ ꯂꯝꯕꯤꯅ ꯃꯤꯌꯥꯝꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤ ꯃꯤꯌꯥꯝꯅ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯂꯝꯕꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯍꯧꯔꯛꯂꯕ ꯏꯝꯐꯥꯜ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯝꯕꯤ ꯃꯌꯥꯏ ꯂꯝꯕꯤꯗꯒꯤꯅ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯌꯥꯎꯔꯤꯕ ꯀꯩꯁꯥꯝꯊꯣꯡꯗꯒꯤꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯁꯦꯛꯁꯟꯁꯨ ꯇꯥꯕ ꯌꯥꯔꯤꯕ ꯌꯦ ꯁ꯭ꯀꯨꯜ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟ PWDꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕꯁꯨ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯉꯩꯗ ꯊꯥꯔꯝꯕ ꯀꯣꯏꯂꯥꯁ ꯑꯌꯥꯝꯕ ꯐꯀꯥꯏꯈꯤꯕꯗꯒꯤ ꯑꯀꯥꯏꯕ ꯃꯐꯝꯁꯤꯡꯗ ꯅꯨꯡ ꯈꯔ ꯃꯦꯜꯂꯒ ꯁꯤꯖꯤꯟꯅꯔꯛꯄꯅ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝꯗ ꯎꯐꯨꯜ ꯌꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ ꯋꯥꯐꯝ ꯑꯁꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯗꯨꯀꯥꯟ ꯍꯣꯇꯦꯜ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯄ ꯋꯥꯐꯝꯅꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯇꯦꯜꯂꯕꯁꯨ ꯏꯁꯇꯦꯠ ꯍꯥꯏꯋꯦ ꯑꯣꯏꯔꯤꯕ ꯃꯌꯥꯏ ꯂꯝꯕꯤ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯐꯥꯎꯅ ꯂꯝꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯆꯠꯄ ꯂꯝꯕꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝꯅ ꯅꯣꯡ ꯆꯨꯔꯛꯂꯒꯅ ꯂꯝꯕꯤꯁꯤꯗ ꯂꯩꯔꯤꯕ ꯑꯀꯨꯠꯄ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯇꯨꯡꯂꯒ ꯂꯩꯕ ꯑꯗꯨꯒ ꯅꯨꯡꯁꯥ ꯂꯦꯞꯇꯅ ꯁꯥꯔꯛꯂꯒꯅ ꯃꯈꯜ ꯀꯌꯥꯒꯤ ꯒꯥꯔꯤꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯒꯤ ꯎꯐꯨꯜ ꯉꯥꯛꯇ ꯉꯥꯏꯕꯒꯤ ꯐꯤꯕꯝꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡ ꯌꯥꯎꯅ ꯃꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯃꯤꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤ ꯀꯣꯏꯂꯥꯁ ꯊꯥꯖꯤꯟꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅꯔꯛꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯐꯠꯇꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯏꯟꯀ꯭ꯔꯣꯁ ꯇꯧꯁꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯛꯊꯣꯛꯂꯒ ꯅꯤꯡꯊꯤꯖꯅ ꯃꯁꯥꯒꯤ ꯄꯥꯛꯊꯣꯛꯐꯝ ꯊꯣꯛꯄ ꯑꯄꯥꯛꯄꯒꯤ ꯆꯥꯡ ꯌꯧꯅ ꯄꯥꯛꯊꯣꯛꯍꯜꯂꯒ ꯁꯦꯝꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯦꯝꯗ꯭ꯔꯤꯕ ꯂꯝꯕꯤ ꯈꯨꯁꯦꯝ ꯑꯗꯨ ꯃꯊꯧ ꯇꯥꯕ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 5 ꯐꯥꯎꯕ ꯆꯠꯀꯗꯕ ꯑꯗꯨ ꯆꯍꯤ 2 ꯐꯥꯅ ꯆꯠꯈꯤꯗꯕꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯀꯣꯏꯂꯥꯁ ꯃꯔꯛꯇ ꯄꯣꯠꯍꯣꯜ ꯀꯌꯥ ꯂꯩꯔꯛꯄꯗꯒꯤ ꯃꯇꯝ ꯆꯥꯅ ꯃꯁꯤꯕు ꯃꯦꯟꯁꯤꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯈꯤꯗꯕ ꯑꯃꯁꯨꯡ ꯔꯤꯄꯤꯌꯔꯤꯡ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯈꯤꯗꯕꯗꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯒ ꯍꯛꯊꯦꯡꯅꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤꯕꯨ ꯁꯦꯝꯕꯒꯤ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅꯁꯨ ꯏꯁꯥꯒꯤ ꯁꯦꯟꯗꯣꯡꯒꯤ ꯈꯛꯀꯤꯗꯃꯛ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯇꯉꯥꯏ ꯐꯗꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯤꯌꯨ ꯃꯔꯤ ꯂꯩꯅꯕ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯃꯇꯝ ꯆꯥꯅ ꯃꯣꯅꯤꯇꯔ ꯇꯧꯕꯤꯗꯨꯅ ꯑꯃꯨꯛ ꯁꯦꯝꯕꯗ ꯆꯠꯐꯝ ꯊꯣꯛꯄ ꯆꯍꯤ ꯃꯁꯤꯡ ꯁꯨꯅ ꯆꯠꯍꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯗꯒꯤ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯂꯣꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯁꯨꯄꯥꯔꯤ ꯃꯔꯨ ꯄꯥꯛ ꯁꯟꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯂꯝꯕꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯅ ꯂꯩꯕ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯌꯥꯝꯂꯕ ꯀ꯭ꯋꯥ ꯃꯔꯨꯁꯤꯡ ꯄꯨꯁꯤꯜꯂꯛꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯥꯏꯔꯦꯟꯇꯦ ꯑꯦꯔꯤꯌꯥꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯁꯨꯄꯥꯔꯤ ꯃꯔꯨ ꯀꯌꯥ ꯄꯨꯂꯤꯁꯅ ꯐꯒꯠꯇꯨꯅ ꯃꯩ ꯊꯥꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯨꯄꯥꯔꯤ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯤꯖꯣꯔꯥꯝꯗ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯥꯝꯗ ꯍꯛꯊꯦꯡꯅꯅ ꯄꯨꯁꯤꯜꯂꯛꯄ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯖꯣꯔꯥꯝ ꯉꯝꯈꯩꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯂꯥꯄꯨꯔ ꯆꯦꯛ ꯄꯣꯁꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯀꯥ ꯍꯦꯟꯅ ꯀꯛꯈꯠꯍꯟꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯕꯣꯔꯗꯔ ꯄꯣꯁ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯨꯄꯥꯔꯤ ꯃꯔꯨ ꯄꯨꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯤꯅ ꯆꯦꯛ ꯇꯧꯕꯗ ꯃꯈꯣꯏꯅ ꯆꯤꯡꯅꯍꯟꯗꯅꯕꯒꯤꯗꯃꯛ ꯑꯄꯤꯛꯄ ꯒꯥꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯋꯥ ꯃꯔꯨꯁꯤꯡ ꯄꯨꯕꯒꯤ ꯊꯕꯛ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯅ ꯀꯥ ꯍꯦꯟꯅ ꯆꯠꯅꯗꯕ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯀ꯭ꯋꯥ ꯃꯔꯨꯁꯤꯡ ꯑꯁꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯑꯁꯥꯝꯗ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯃꯦꯘꯥꯂꯌꯥꯗ ꯂꯩꯕ ꯕꯤꯌꯔ ꯍꯥꯎꯁ ꯑꯃꯗ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯦꯘꯥꯂꯌꯥꯒꯤ ꯎꯝꯀꯤꯌꯥꯡ ꯑꯦꯔꯤꯌꯥꯗ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯕꯤꯌꯔ ꯍꯥꯎꯁ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯎꯝꯀꯤꯌꯥꯡꯗꯒꯤ ꯁꯨꯄꯥꯔꯤ ꯃꯔꯨꯁꯤꯡ ꯑꯗꯨ ꯑꯅꯧꯕ ꯇ꯭ꯔꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ DA ꯆꯥꯗ ꯃꯔꯤ ꯍꯦꯟꯒꯠꯅꯕ ꯂꯩꯉꯥꯛꯅ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯗꯤꯋꯥꯂꯤ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯗꯤꯌꯔꯅꯦꯁ ꯑꯦꯂꯥꯋꯦꯟꯁ DA ꯆꯥꯗ ꯃꯔꯤ ꯍꯦꯟꯒꯠꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯍꯧꯔꯒ DA ꯍꯦꯟꯒꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯆꯠꯅꯕ ꯍꯧꯒꯅꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ
ꯁꯔꯃꯅ ngasi miyamna laukthokhibaga loinana government na laukiba phirep asina maram oiraga state government ki employee amasum all India service officer kudimakta Diwali gi hena nungaiba mahau ama soidana phanganba ngamlagani Assam da lariba lengasna state asigi employees singa masum nomagi suraga sariba miyoi singa yaifanaba matam pummuda khalaga thabak tawduna lakli Mamang matamda lenga kwairamba atopa party amatana employees singa yaifa thaurangi oiba thabak sing paikhalamba lakhidi adubo BJP gi oiba lenga ama lakraba matung DA amadi DR anirak thokna hinga khare amaramda state asida potsagi mamal tangnibasi mataw kramna handhangadagi haibigi matangna suma ki cabinet colleagues singa yamna toina khanari amadi lakliba Diwali numita pot ki mamal handgatna yonba yaroi haikibaga loinana Assam gi miyamna Diwali gi yaifa paujel su pirakti hairi amaramdana Sahi nauribi nupi masa rap tawbada senaba miyeni fare Tripura gi Unakoti district masagi sahi taraga nitu kakta ngairibi nupi masa ma haukibi irai numidangda gang rap tawbikre hana imung manungi miyoisinu police ta complaint tawrakraba matung police na thawdo odu senana ma yai singnaba miyeni phare hari Irai numita thokiba thawdo odu hauji state asigi minister oiriba amagi masa nupa yawi haina congress na charge tawrabasu victim nadi miyedu gi maming pandri congress ku lusingba Syamal Batasarjina lusingba delegation team amana thawdo osiga mari lainana Unakoti district ki SP Anta Jahangir ga unaduna wari sakre hari amaramna congress na lewaktiba thawdo odu senariba miyoi khudimak phanaba police ta akan mamongna action ki hairi hainasu pausna makhatana su phongdorakli amaramdana nationalist congress party ki lusingba Sharad Pawar Bharat Zoro Yatra gi khongsata saruk yaragani miyamna tentakna thamjage Congress ki hanage president Rahul Gandhi nu lusingduna saliba Bharat Zora Yatra gi khongsata Nationalist Congress Party NCP gi lusingba Sharad Pawar saruk yaragani hari hiramasi gi mari lainana NCP gi lusingba sina paumi singi mamangna wangang laduna haikibeda Rahul Gandhi nu lusingba Bharat Zoro Yatra gi khongsatna Maharashtra hek lanchilakpaga marks khongsat adura saruk yaragani Congress ki senior leader sing Ashok Sabanamasum Bala Saheb Kongsar asida marks sarugyana ba invite torak palekre Bharat Zoro Yatra gi khongsar asina November 3 Maharashtra da thunglagani haina panari Congress amasum NCP gi marakta wakhalon manadaba kya lairabasu handak Rahul Gandhi na lusingduna satliba khongsar asida laiba asida ingta papurakna pa khongsani maramaduna maku soidana khongsar asida sarugyagani Maharashtra manungda Bharat Zoro Yatra gi khongsar asi yaukshulakpaga NCP khakta natana atopa party kharasu sarugyaba yana laire hairi Mana makatana phongdokibada sana khonabigi lamda politics pushiloidabani adubo handak Board of Control for Crickets in India gi matangna politics pushlakiba sidi lebaktibani masidi angam tanabagi thawong amani masina tungna sanabagi lamda sauna mangalakani haibisi lusingba singna kawroidabani mangna BCCI gi president oiriba matamda Gujarat ki representative si hauzik leba sigi prime minister oiriba Narendra Modi noiki aduga Arun Jaitley na Delhi gi amadi Anurag Thakur na Himachal Pradesh represent tawki matamna da politics amata tawnaba laikidi aikhogi ithaudi sanaroi singda kudong jaba pibini masida lanai natragana muknabagi mami tahanba asumbanate matik jaba miwe amabu BCCI gi lusingboina khanba haibisi khudimaki apamani hairi atopa paw madanamu Sariskat Health Center da nurse ama gangrap tawkre tabda amna nungaitaba thawdu amu oina ngara nungthil pung ohumlom tarakpada Sariskat leiba health center amada miwe marina nurse amabu punduna thamlaga gangrap satakre gangrap satabda sarugya khiba miwe mari adugi manungda minor amasu yawi haina police ki maikaidegi phongdorakli thawdu osigi mari lainana police na phongdokhibra thawdu osingarang Mahendra Nagar district ki manung chanba Tipa CP village ta thokibani thawdok thokiba numit aduna nurse no PSC matum ta health center aduna mathau tawduna laikibani maana mathau tawduna leiringai da miyoi mari asima ki phampam kara sangsilaktuna makpu chokri da punduna thamki ahanba makhoi mari duna nupi dubu laknabagi mongna tawrambadagi gangrap oina satakibani thawdo adugi matangda haidoraklabadi victim adu bu khatkani hainasu miyoi mari aduna kihalamki adubu tungda victim asina thawdo sigi matang imung manungi miyoi singda hairabad matung police ta complaint tawkibani thawdo adu scenery ba masai sai taragatre khaktam ngai ba minor aduga konana scenery besing police na phare haidi atopa pawma namo mapu leitraba huisingbu yumda pusindunu yokpa yagani lambida koisa satuna leidiba mapu leitraba huising asibu hui pamjaba madi nungsiba miyoisingna yamna formal oiba mongda makhoi makhogi mayumda puduna machinjak pijabiba madi yokpa yagani haina Bombay High Court ki Nagpur bench na ngarang order ma thokre
order asigi matung ina mapu leitraba huising asibu yumna pusinduna yokpadi yagani dubu hairiba asigi ona tainabra chinjak oinaba natragana tathita oina tauba thengnarabadi police te action lakhonhanamsu khangankhre Maharashtra da mapu leitraba hui kyana lambida satuna machinjak thibasina maram oiraga lambida sathok chasin tawriba miyoisingda chawna khudong sadaba sing mayuna hali masigi mathakta huising asina mi sikpigi thawdok singsu toina thokli government asiguma huising asigi tongan leifam ama sembidabagi matangna maikei kyadagi penadaba phongdoknara pusu lekhre aduba hauji phawbi goinadi leinga ki mekedigi hiram asigi matangda paikhat payaba thabak sing paikhat pa leithri masina maram oiraga mapu leitaba hui masingsu nomu nomagi hengalakli Panba yabadi haukiba ningthokaba numitasu Delhi-da mapu leitaba hui amana masagi sahi amakakta ngairiba angang ama tamthina sikpadagi hospital pukhatuna laikatnaraba matung asokpana maram oiraga angang adu laikatnaba ngamdana sikhibani madugi matangdasu Noida-da miyamna candle rally phawa satkhrabani hainasu pausna makhatana phongdorakli Maka satarak foina pongna pampausidige to papawmana angang ani kalamlaga nupi masa ama irakna duna laikidre tabadi yamna nuwaitaba thawdu ama oina Manau nupi yauna angangani kalamlaga nupi maza ama ising irak na duna laikidre thawdo singarang thangja numik ayuk pung mapalom tabada Yeripok police station gi manung sanba Yeripok gyambem torban maya leka de thokibani hairi lewak thiba thawdo adura laikhidrabi nupi maza dugi maming laisram tanu sei taragama kawi ma Impal West district ki hobo marag irom lekai digi laikhidrabi laisram asok amasum songtham ningol isangi masa nupi ni laikhidrabi laisram tanu Yeripok gyambem maya lekai de leiba mamagi manegi Yumda matam kharagi mamangni lairakibani ma ngarang ma kapukminabi manau nupi laisram Josita sei taraga mathuy musung mamagi manegi imungi angang hizam lanchen mi sei taraga humdaga loinana laikai dugi ising tungduna leiba nunglaingoi kotpha mamada phiju phisam satkibani matam adura manau nupi Josita amasum lanchen bi khangaudana isingda tasinkibadagi mana songthaduna angang ani dubu kalamlaba matung irakna duna laikidabani hairi henasu pausna makhatana palakli Atopa paumanamu wamana Assam Tripura amasum Zerida laiminariba isil inausingda mateng pangbagi khongsa sakre wama waklun manaba apunba kanglaipak lamdamasida khunda minariba phuruk singi marakta awana taraba isil inausingda leptana mateng pangduna lakpagi sarwa moina haukiba October 3 wama kanglaipak ki muhut oina Assistance Organization Secretary Asem Indrajit Mitaina Lusingba mi mangana saba Kangbuamana Assam Tripura Zirida Leminari Isilinaw Singda Mateng Panggi Kongsatnama Saskari Wama Kanglipaki Secretary Publicity and Debeswar Mitagi Siramana Hai Kongsada Sigi Manungsan Assamgi Lakipur Kasar District Ki Manungdalaiba Makini Haibata Kanasu Laitrabi Hingmada War of Ahaloiraba Masai Sai Humdragani Pan Surabi Toksom Samadevi Mapuroiba Laikidraba Toksom Konglen Singa Tolan Kun Mamang Lekai the Labia Sigidama Ngarang Wama Gimekidi Sana Tanaba Sum Seal Mating Panki Kongsada Sida Lamdam Sigi Miam Nasaru Yamina Duna Saminaki Mapamdugi Ward member ODB Nongtombam Romoni Devina Sound Yadun Al Asikidama Taudang Lobigani High the Wama Gimekidi Haining Latana Tagapundukli Lamdamasida Ladiba Awana Tarab Kiasing Sibu Lamdamasida Ladiba Pukchel Sauraba Saurabi Kianasu Makatana Mating Pang Biwaki Ngasidagi wamana makhatana mating pangnabagidamagta Tripura khundaduna laibi isilinaw singidama amuk khongsan baukre wamagi tengbang khongsat asibu nungsibiduna tungkoina mating pangba ngamnabagidamak miyamna GP number 700538027 mating pangbiu thasigi kungatret hiangagi nini panba ningol sakobot lakpada maruoina mitei ningol singda yepe pausal pisari hairian su pausna phongdorakli Atopa paumana community khudimaki ningol sing ningol sakobda sarugyabiyu mangi langol da leiba oles homna sei khudingi ningol sakobidana leiraba ningol kya sakobduna lakli handak sei gisu thasigi kungatreta ningol sakobgi thorom pangtokadori masida ningol oibisingna sarugyabiyu haina langol oles homgi founder chairman oiriba oina mangina paujal pirakli ngasi langol es homda Thagi pension yen bagi tharom ama pangthok laba matungna pausel si pirakpani mangna makha taradun hai sai amagi ningol sakoba sina ningol sakobinaba laitrapa ningol kya ningma kaina lebe yauri makhogi dama khalaga hom asina ningol sakobagi tharom pangthok tuna lakni ningol sakoba sida maitai ningol khaktana tana community khudingma kisu saruk yaduna lai Manipur khundari ba tribal community maitai pangal ningol singsu saruk yaduna lai handak su saruk yagani Sandel Susampur Kokta adagi su pau pirakle
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯤꯡꯉꯣꯜ ꯌꯥꯡꯈꯩꯔꯣꯝ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯒꯗꯧꯔꯤꯕ ꯑꯁꯤꯗ ꯗꯈꯤꯅꯥ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯜ ꯃꯆꯦꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤ ꯑꯗꯨꯒꯤ ꯐꯖꯔꯕ ꯃꯁꯛ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯥꯡꯊꯣꯛꯄꯅꯤ ꯗꯈꯤꯅꯥ ꯍꯤꯗꯥꯅꯕꯒꯤ ꯋꯥꯐꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯅꯤꯡꯉꯣꯜꯁꯤꯡ ꯍꯣꯝ ꯑꯁꯤꯅ ꯆꯥꯛꯀꯧꯕꯗ ꯂꯥꯛ ꯃꯥꯡꯖꯧꯅꯅ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯂꯧꯔꯒ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯣꯠꯅ ꯂꯧꯕ TET 2019 ꯔꯤꯖꯜ ꯁꯤꯡꯅꯗꯨꯅ ꯀꯦꯁ ꯐꯥꯏꯜ ꯇꯧꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ Board of Secondary Education BOSEMꯅ ꯂꯧꯕ Teachers Eligibility Test TET 2019 ꯒꯤ ꯔꯤꯖꯜ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 13ꯗ ꯂꯥꯎꯊꯣꯛꯈꯤꯕꯗ ꯄꯦꯄꯔ ꯑꯃꯗ ꯃꯤꯑꯣꯏ 5,905 ꯑꯃꯁꯨꯡ ꯄꯦꯄꯔ ꯑꯅꯤꯗ ꯃꯤꯑꯣꯏ 1,945 ꯀꯦꯟꯁꯦꯜ ꯇꯧꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯊꯥꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯪꯂꯨꯕ ꯃꯇꯝꯗꯁꯨ ꯑꯦꯛꯖꯥꯝ ꯑꯗꯨ ꯑꯦꯄꯤꯌꯔ ꯇꯧꯅꯅꯕ ꯍꯥꯞꯈꯤꯕ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯑꯣꯄꯟ ꯁ꯭ꯀꯨꯜ NIOSꯅ ꯂꯧꯕ DELED ꯁꯥꯔꯇꯤꯐꯤꯀꯦꯠ ꯆꯠꯅꯗꯕꯅ TETꯗꯒꯤ ꯀꯦꯟꯁꯦꯜ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯛꯄꯗ ꯄꯦꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯁꯤ ꯃꯤꯅꯤꯊꯣꯡ ꯍꯥꯇꯥ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯣꯜ ꯃꯅꯤꯄꯨꯔ NIOS DELED ꯄꯥꯁ ꯑꯥꯎꯠ ꯇꯤꯆꯔꯁ ꯀꯧꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯁꯦꯝꯃꯒ ꯂꯣꯏꯅꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯉꯁꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ DELED ꯁꯥꯔꯇꯤꯐꯤꯀꯦꯠ ꯆꯠꯅꯔꯣꯏ ꯍꯥꯏꯔꯛꯄꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯕ NIOS DELED ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯁꯤꯟꯅꯗꯨꯅ TET ꯑꯦꯛꯖꯥꯝ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯦꯟꯁꯦꯜ ꯇꯧꯔꯛꯈꯤꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯗ꯭ꯔꯕꯗꯤ ꯀꯦꯁ ꯂꯧꯈꯠꯄ ꯂꯦꯒꯦꯜꯒꯤ ꯑꯣꯏꯕ ꯈꯨꯠꯊꯥꯡꯗ ꯍꯥꯏꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯆꯠꯅꯍꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ TET ꯑꯦꯛꯖꯥꯝ 2019 ꯔꯤꯖꯜ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯍꯟꯕ NIOS DELEDꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯗꯨꯅ TET ꯑꯦꯛꯖꯥꯝ 2019 ꯊꯥꯈꯤꯕꯁꯤꯡ ꯔꯤꯖꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯜꯍꯟꯕ ꯑꯁꯤꯒꯨꯝꯕ ꯊꯧꯁꯤꯜꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ TET ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯍꯟꯗꯕ ꯑꯅꯧꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ TET ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔꯁ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯄ꯭ꯔꯣꯁꯦꯁ ꯊꯤꯡꯖꯤꯟꯕ NIOS DELED ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯟꯅꯒꯨꯝꯅ ꯆꯠꯅꯍꯟꯕ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯗꯨꯀꯦꯁꯟ ꯑꯦꯖꯅ ꯅꯧꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯂꯧꯅꯕ ꯊꯧꯔꯥꯡ ꯂꯤꯕꯁꯤ ꯂꯦꯞꯄꯤꯌꯨ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2023ꯒꯤ ꯑꯣꯒꯁꯠ 13ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯤꯆꯔꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯑꯦꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯧꯅ ꯑꯣꯖꯥ ꯂꯧꯅꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯤꯆꯔꯁ ꯑꯦꯄꯤꯌꯔꯤꯡ ꯀꯦꯟꯗꯤꯗꯦꯠ 2020-21ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅ꯭ꯌꯨ ꯆꯦꯀꯣꯟꯗ ꯂꯩꯕ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯌꯨꯠ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯤꯆꯔꯁ ꯑꯦꯄꯤꯌꯔꯤꯡ ꯀꯦꯟꯗꯤꯗꯦꯠ 2020-21ꯒꯤ ꯃꯦꯝꯕꯔ ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯃꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2023ꯒꯤ ꯑꯣꯒꯁꯠ 13ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯤꯆꯔꯒꯤ ꯔꯤꯖꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯤꯆꯔꯁ ꯑꯦꯄꯤꯌꯔꯤꯡ ꯀꯦꯟꯗꯤꯗꯦꯠ 2020-21ꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯤꯆꯔꯒꯤ ꯔꯤꯖꯜ ꯂꯥꯎꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯖꯥ ꯂꯧꯅꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯦꯞꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯕ ꯋꯥꯔꯦꯞꯁꯨ ꯂꯧꯈꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯔꯤꯖꯜ ꯑꯊꯨꯕꯗ ꯍꯥꯏꯗꯣꯛꯄꯤꯅꯕꯒꯤ ꯃꯇꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯅꯕꯁꯨ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ